National Party Singi High Command RPI Gidi Mahesor na Orapada Party Asigi Youth Ki Maikadigi Harawa Fongturakli Mahesor Tonau Zambu National Secretary Amukhana Hablak Pada Harawa Fongtukladunap Kaisampata Laiba Party Asigi Office ta Pangthokiba Pawi Mpham Amada Party Asigi State Youth Ki President Sital Onyam na hai ngarang Delhi da pangthokiba RPI Tawali gi National Executive Meeting da Party Asigi State Committee gi President su Oriba Maheswar Thonau Jambo amok hana National Secretary khalakpada natana Parliamentary Board amasung CWC gi member oina hablakpa asi harawa fawi mahangna hai Party asi Manipur da Regional Party ama oina thabak togna ECI na sakhang biduna lamdam asida leiriba issue kayada mangjil thana thabak paikhatna lakle Masida Maheswar Thonau Jambu National Secretary ama oina amukka hanna thaupunaba hablakpa asina thabak thoram singda hena kumang sausinba ngamlagani Masigi su matakta Party asigi Parliamentary Board amasung CWC gi member oina su hablakliba asina Manipur macha ama oina National Party amage High Command oina thaupuba asima khwaidigi hena laibak phabani Manipur da mamang takta thokiba issue kaya da Manipur da leiriba political party singna masa masa gi High Command ga pau kaunadaba amasung High Command ga aikoi ga apamba manadaba pendaba kaya adumak thoktuna laklibani adubu party asigi oina leiriba High Command da Manipur macha ama oina yahol lakpa asina center amasung state gi marakta leiramba mod manadaba amasung pau kaunadaba kaya du leiraroi Pumnamak asina party asi Manipur da hina mapanggal gaghatpa amasung leibaki issue da hina kumang chausinba thabak tawba ngamlagani haina mahakna makhata ke RPI Athawale gi National Executive Committee gi mifam New Maharashtra Sadan New Delhi da pangthokpa dugumba mifam amada ikai kunajariba mingoina panjarabada Sri Maheswar Thonau Jambu Party asigi amuk hanna National Secretary amoina khanbirakpa masigi damakta nungaijaba phongdoksari aikoi RPI Athawale party asi Manipur da regional political party amoina ECI na masak khangbibaga loinana regional party amoina regional gi oiba ichiksta thabak thorom kaya pangthoksaduna iramda Manipur sida tangdu leitaba nungaiye phaba sakhatpa Manipur ama oiraknaba khonabada aikoi thabak thorom kaya pangthokpa ngamagani habagi nungaiba apenba adugumba leijare loinana amukena ikona nungaijari basi iramda Manipur asigi ireisa amana asigumba all India ko iba political party amagi national secretary ge thau purakpa masigi mathakta parliamentary committee gi member oibagi mathakta CWC gi member amasu oina hapirakpa asina ireisa Manipur gi masa amana high command gi thau puraklabnina adugumba G problem na state amadi center ni gi marakta thokpa thogwa thok problem sing adu aikoi gi oinadi leiraroi masigi damakta aikoi nungaiba amadi apenba phongdoksari